Tampakta lo lay khangan bagumna kuki taba chingi lamdasu lo lay khangan si Manipur law mapu yongna tanbagi thawong chatharakpa chahi ahum phajilakadawre state asida ingtapa puraktuna tangdu lay taba lamdam oiraklabadi kuki narco terrorist singna taliba demand fangloi khanbadagi Manipur da mahusagi punsida hanjin hannaba honabada yekhai thugaibagi thawong chathabagi manung chana mara leijadaba mitei macha amasu tha asigi chaichat kunga mathoi gi lonaba ahingda minungsi machet amata yaudana sanga gi lichatta hatuk pikhibagi thodok thokhibagi phongphong saba pau tanaringe gi mara asida Pasoi PS ki manung chanba new kaithel manbida mitei macha amasu fanaba honarambagi thodok thorakli State asida tongan bafuruf kanglup kaya su khundariba asigi manungda khwaidagi hena sanga gi thawong chathaba terrorist oiriba kuki singa sina lamdam asida tawning ba tawbada India lengangna kangkhatuna thamba manbagi thawong asina maram oiraga state asida ningsingba thoktraba matamdagi leiraklaba yellow furuf singna khangba ngambagi pankhai lalakpadagi lakadoriba January 18 da yellow furuf singi oiba miyamgi apunba khongchat ama chatuna India lengagi thawongda pendaba phongdokadawri asikumlaba lamdam asigi yellow mi singi achumba kholaw kaya asibung asigi malemgi tongan balaipak singi apunba luf ama oiriba UNO da khanganduna Manipur gi yellow mi sing malemdagi khongul mutkidana ba haijabagi matam oirakli maramdi malemgi mapangal kallaba laibak kaya singi manungda India su 3/4 subada lairaba amadi Haukiba kumja 2023 gi May thada masing yamlaba Central Force lising humfutara muk state asida thajilabasu lamhen tu henba kuki singulaksin dana chahi ani hena lamdam asida lairi nakalama romdana state asigi national highway singda maitei singning khatamna chatpasu yahandana kuki singna tawning ba tawbada Central Force singna kuma yengbagumna yengbagi thawong asimakti law leitaba lamdam ama oire haibada haimanba tholoi khali Aduga Manipur ki tampaki lamsingdadi lo lay khangnaba thabak tawbagi mami tari asigumlaba India lengaki thawongsing asina makhatana state asida asum chathaduna lairabadi Manipur gi yellow furup sing pumnamaki maraibak tambangamdabagi fibamda lairakadra haibagi jingnaba lairakli haibada haimanba thokdoi khali Nakalamaramdana kuki lamhen tuhenba singna lobu makuta paiduna tawning ba tawriba asibu lakshinaba micham hatpa terrorist singi mathakta military trackdown chathagadabani haina lamdam asigi tongan ba political party sing amadi state asigi tongan ba mafam kayadagi miyamna phongdoknarakli maram maduna Manipur da mahusagi punsida hanjillaknaba honabada kuki terrorist singi mathakta military trackdown chathanaba tha kayagi mamangdagi lamdam asigi CSO singna lauduna lakhibadu ngasigi India lengana thabak oina pangthoklabadi Manipur da ingtapa purakpada matam changadaba mande maram kaya sing asi leiba maramna terrorist ki thawong chathariba lamhen tuhenba kuki singna tawning ba tawriba sing asi makhoigi mathakta military trackdown chathaba chungmani khali Governor si memorandum khakloksinaba lairaba oirabadi pion amana lengaklaba sungamgani Capicon Handa kakching khunawdagi mayang lamang risikan takawba nupa ama Churachandpurda kuki lalhauba singna faraga hatkiba si terrorist ki thawongni mihar asigi matangda Manipur police na Churachandpur area da ublamba amata longthokpa ngamdaba mihar pagi likhon macha ama fawba chingthokpa ngamdaba haibasi Capicon ata singna angakpa fawi miyamna Churachandpur police asi karamba kanagi sahumda chatkrabano chingnaningai oirakpasu yai mamangda su micham faraga hatkibagi thodok kaya ama thokre asiba pumnamak maranai taraga tokiba ngakni Manipur lengangna su home department na su central lengangna su ngasi fawba achumba while puthokdana nansin kiba ngaktani NIA na sinakiba mihat kaya gi case kaya karomda chatkhre leimakhongda army camp manungmakta da mafam khangdana mangkiba Kamal Babu gi case kamdaukhre Jiribam gi pikliba angang yauna miyoi taruk tamthina faraga hatkibagi case kada yaukhre India asibu lo leitaba leiba amara Mahatma Gandhi gi ahingsa kadai da chatkhre haiba wahang sing hanglakli handak tholiba thawdo asi mainland India gi miyoi ama Capital city Delhi da thokpa oiramlabadi India lengangna tumina yengduna leiramgadra Manipur gi governor su state asibu ningthina lengakpa ngamloidaba oirabadi lemna fam thadokpa yai micham miyamgi punsi ngak senba ngamdaba mayamgi memorandum khak loksinabagi leiba oirabadi pion amana lengaklaba sungamgani haidi India lengangna pukchel singna ungkhanariba sing loisinaba honagadabani natrabadi Manipur miyamna India lengakta onsilakloi hainingai leite haina kanglei people's Confederation Capicon gi secretary na phongdurakli Security Personnel Taraga Marida President Amadi Meritorious Medal piduna ikai khumnaragani Republic Day gi full dress rehearsal kanglada pangthokre Manipur Police Personnel Taraga Marida President Medal Amadi Meritorious Service Medal sing piduna ikai khumnaragani medal asi Humputaraga Taret Suba Republic Day 2026 Thoramda Khusinagani Amramda Humputaraga Taret Suba Republic Day 2026 ki ngasi full dress rehearsal kanglada pangthokre medal fangadaba police personnel sing adudi CIDSB gi DSP Sorokhaibam Rudan Rayanda President Medal for Distinguished Service Republic Day 2025 Kusinaragani Medal for Meritorious Service Republic Day 2025 fangadaba sing adudi CIDSB gi Inspector Laishram Chawba Ahanba IRB CCP gi Jamendar Naurem
Sailendra, Sub-Inspector Sorokhaibam Santos, MPTC Jamendar Khaidem Chandra, Marisuba IRB gi Havildar Len Pukom, Ahanba IRB gi Rifleman Lamtiansan, Jongloi Amadi, Imphal West ki Assistant Sub-Inspector Athokpam Tez Singani, Medal for Meritorious Service Independence Day 2025. Hangadaba Singh Adudi SP Operation Hijam Devendra, DSP, IUC @W, Thangjapao Wi-Fi, Ahanba MR gi Jamendar Y Nilbir Singh, Anisuba MR gi Havildar Irengbam Dorendro, ASI Let Khauhau Khongsai amasung Marisuba IRB gi Rifleman Mangte Jackie Komni, Amaramda Humputaraga Taret Suba Republic Day 2026 ki ngasi full dress rehearsal Kangla da pangthokre, ngasi ayuk pung nipan tabadagi Ahanba Manipur Rifles ki parade ground dagi tungan-tunganba Security Force Army Veteran NCC Cadet School Students sing gi contingent loinena cultural troops sing saruk yaduna mass parsat ki ngasi pangthokiba full dress rehearsal adugi parade commander Nipan Suba MR gi CON Maduni Maina Oiki Mars Pars adu Kangla gi kha thangba gate fauduna chalaga Kangla pat paring dalak laga Ahanba Manipur Rifles ki parade ground loishin ki full dress rehearsal pangtholingai manung Imphal gi maroi balambi singi chathok chasinda ahongba leiki proof kaya yauna Thangjing amasung Koubru gi matangna mifam pangthokre. Committee for Protection and Preservation of the Historical Rights of Koubru and Thangjing Hill Range CPPKT nasinuna tha sigi taragani thoida KK Moirang Kangleiron Kanbaluf KMKKL gi Yakabungda Yeksalai Leijaba Furup Singh amadi CSO Singi Oiba Apunba Mifam Ama Pangthoktuna Thangjing amasung Koubru gi matangda khanakre hairi CPPKT na thadorokpa cherol amada pangthokiba mifam aduda kabui kom chiru purum chothena chingba proof kilu chingba sing loinena Federation of Haumi Indigenous Mother Association of Haumi Salaikan Baluf Indigenous Development Mission Manipur Khamba Thoibi Defense Academy Moirang KK Moirang Kangleirol Kanbaluf Moirang apunba Maira Paibi Imaluf Kaifa Road Maira Paibi Luf Tera Khungsangbi amadi Khudekpi Maira Paibi Luf amadi local club kayagi miyoi sing saruya ki mifam aduda Federation of Haumi gi President Sapam Cha Jadumani Laichomam Gopal Chairman Salaikan Baluf na das member oina saruya ki hairi mifam na kupna khanaraba matung Thangjing amadi Koubru Laifam len sing da changbada mapandagi changlapa Kuki sing na thingba pirakpa si lamda masigi yellow mi khudingmakta singna bani Thangjing amasung Koubru bu mitei khaktagi laifam oina uhannaba Kuki na honarakliba sidagi section minanaba firef lauki mifam adudana si PPKT gi makhatana amadi nauna thaupugadaba sing sukhan ki khalaba sing adudi President Sapam Cha Jadumani Vice President Laichomam Gopal General Secretary Hemam Cha Saitajit Assistant Secretary Laifrapam Boy Secretary Women Wing Kiam Sony Assistant Secretary Women Wing Kumam Jimika Khanki Advisor oina Moirang Thangjing Ingu Famnaiba Chairab Loishangi amadi Thangjing Seba Mandal gi Mute Singh Bu Khanki Executive Member da sarugya khiba Luruf Kayadagi Executive Member Kun amasung khanki mifam aduna kupna khanaraba matungda lakliba February 3 da CPPKT na sinuna furuf kaya gi luchingba sing yawa mifam ama Manipur Press Club da ayuki pung 12 tabada sinnaba haina su waref lauki hariba mifam masida iramda masibu convening ba yelawmi gi oiba wakhalon chenba miyoi singna saruk kya biu haina su phongdoragli mi sangi damak palace compound da sagalakhiba guest house chada 95 ki chang da sabaloi silaklei guest house asina chingtam gi mari hena chesil halagani ningthau sana jawba Chingmi sing maruina chingi ningthau sing lainabagi damak palace compound da sagalakhiba guest house chada 95 ki changda sabaloi silakle athubada miyamda khusinnanaba sem sakhre madam kayagi mamangdagi chingi ningthau singna Imphal guest house ama thamnaba mangjarakpa manglang mangphaunagadaure guest house asina chingtamgi marida hena nungsinaba purakpa ngamlagani haina Rajya Sabha gi MP ningthau sana jabalai shemana phongdokre Imphal East ki palace compound da semgat liba guest house asi hana gi chief minister Nongthumam Biren amasung Rajya Sabha gi MP ningthau sana jabalai shemana maroiba thodang loduna semgatpa horakibani Loinana guest house asi Ministry of Donor gi makhada lariba Northeastern Council gi senthang makhada lupa crore 7.1238 changna State Tourism Department Implementing Agency ga Manipur Police Housing na work agency oiduna semgalakibani mafam asida chingi ningthau singi oiba guest house semgatpagi thabak loisilakli haiba pau tabadagi masing yamlaba tangkhul furuf ki ningthau kaya sulaktuna guest house ki oiriba fibam sing yengki ningthau sing adubu MP sana jawbanana luchingduna lakminakibani loinana khongchat atuda tangkhul naga wungnaulonggi president technician hanagi deputy speaker presho Simsreshu loinaraki maru oina guest house asi lamda masigi chingdamgi aruba thoram amasu oiriba mera hau chongba saruk yaba lakpa khulsingi khulakpa ningthau singna leifam leitabagi awaba kaya thengnariba adu yenglaga sengbatpani haiba wafam sing MP sana jawbana thamki
MP Sanajawbana hai Imphal da lakpada leifam chafamsingi khudongchadaba adu kokhannaba wakhalonda guest house asi semgalakhibani. Wakhalon asima hanagi Chief Minister N Birena MLA oringaidigi hauna Kumja 2016 tagi haurakibani loinana mahangna Chief Minister hek oirakpaga thabakta onthoknaba thawrang lokhalakibani. Mahangna hai guest house asi nganna loishinnaba thawrang tawkhibani adubu COVID-19 laichat amadi state asida thokliba irangna maram oiraga loishinbada thinthakibani. Haujikti ayamba loisilakle athubada miyamda khosinanaba thawrang loisilakle loinana guest house asi leirabanina chinggi ningthau kaya laktuna tammi singa toina unaduna wari sanaba chamin thangminaba ngamlagani. Matam aduda chingtamgi marakta hena nungsinaba mari sagatpa ngamlagani. Guest house asi semganaba honabada hanagi Chief Minister Nongthomam Birengi achoba thodangbu thagatpa phongdokhi. Amaramda Imphal chinggi ningthau singi guest house ama sem saduna thambibada tangkhulnaga Hungnawlonggi President Technician Yamna Tangkhul Ningthau kayana apenba phongdokhi loinana chinggi ningthau singna mera hau chongba yauna thoram kaya yawba lakpada leifam leitabagi awaba koklagani. Mamangda pangthokpa thoram kayada ningthau Sanajawba leishembana wana honakhiba adu ngasidi guest house asi leirabanina awaba khudingma koklagani. Asigumba guest house asi chingdasu thambiduna mitei singna lakpada leijanaba thorang leingakna paikhathaningi. Karigumba chingdasu asigumba guest house thamlabadi lamdam asida tangdu leitaba amadi nungsinaba purakani haiba wafam sing thamki. Tural kala mokangla paudagi lokhocherake Manipur Mahabharat ki Manipur nati Meitei Sing lamdam asidagi haurakibani. Kangleipang Manipur gi Yelhomi Mitei Singna lamdam asida khundarakibagi theory kaya marum lei. Mamangaida lamdam asida tongan bafuruf kaya leirami makhoi sing aduna Mitei haibasida punsinkhibadagi Mitei haibo asi oirakibani. Lamdam asida leiramba tongan bakangbu sing adudi Usai Thanga Kambong Solai Langmai Khunpham Tanpham Haukha Laukha Hauro Khonthang Hairem Khunja amadi Koroven Ariba ahum asina chingba singna tongan mafamsingda khundarami. Masina tana yeksalai taret asina punsilaga Mitei haiba furup asi oikhibani haina ariba lairik singi latamdagi khangbangami. Mitei furup haurakibagi matangda theory kaya leiri. Theory sing adudi lamdam asigi leisembaga mari leinaba mi sembagi wari 17-18 suba chahi chada Garivaniwas ningthauna Ramandi Dharma lauraba matungda sagatkiba Mitei haurakpagi wari lamdamsida lakhiba European scholar singna Sagalamba Mitei furup haurakpagi maramda irambasing archaeology gi oiba miyengdagi sagatpa wari amadi lolgi maikaidagi yenglaga sagatpa Mitei singi haurakpham asina chingmani. Ahanbagi leisem longa mari leinaba mi sembagi warigi matangda ariba Mitei gi lairik leisem lon leithak leikharol sanamahi laihui sanamahi laitangna chingbada taibang semba mapugini. Malem sembagi warida Mitei gi ariba puya singda awangba wakhalonda yumpham oiraga atia kuru sidabana masadagi nupigi saktam ama puthoktuna tongan ba yek salai khaidoktuna khunda leitaki. Leisemlonggi lairik sing asigi matungina lamdam asida Mitei haiba furup asi lamdam asidagi haurakhi haibasini. Ramandi Dharma lauraba matungda sagalakhiba Mitei furup ki theory gi matung ina Manipur asi Mahabharat cha yawba Manipur aduni hai. Theory asigi matungina theory asi Arya gi macha masuni haiba miyeng amalei. Mahabharat ki Manipur haibasi kayam kuirabagi haibagi matangda nainaba yaba amana Manipur haiba ming asi Garivaniwas ningthogi matamda thonkibani. Masidagi khangba ngamlibadi Kangleipang Manipur asi Mahabharat ki Manipur adu natte haibadu mayek sengna khangba ngamli. European singna sagatlamba Mitei furup haurakpagi matangda Kangleipak Manipur ga East India Company ga mari leinaraba matungda British na Mitei haiba furup asi kadaidagi haurakpano haibagi maramda thijinki. Makhoigi wakhalon motki matung ina Mitei asi chingdagi tamda kumtharakpani. Pemberton gi mot matung inadi theory asi yaramde adubu makhoina nainaba matamda lon khenaba kaya leiriba asidagi haibadi Moirang Imphal Kakchingna chingmada khenaba leibana longi matangda yenglaga masisu aranba oi. Longi yenglaga Mitei gi haurakfamda Dr. Yarmanna Mitei na ngangliba lon asi Tibeto Burman gi lon kangbu sing asi kadai da leibagi haina survey ama tawki. Masida mahangna China gi Lungyang Ho amadi Yangche dagi haurakpani hai. Hariba kangbu asi pre-history gi mamangda sa nga singna leifam kayada koicha chatuna tangfam lawduna lei. Matam masida Lungyang Ho amadi Yangche dagi thangtharaktuna Upper Supreme da lai. Kharana Barak Valley na chingba mafamda chatki, kharana Central Burma da chatki. Madudagi khul taba haurai. Masidagi kanglei khunai lingduna leiramkhibana ngasigi phibam asi yaurakhibani haibasini. Manipur gi tongan ba mafamsingdagi fangba archaeology gi mafamsing haibadi chapu machit sing khusu khulai sing asigi matung ina puwari hodringai gi mamangda anauba yuki matamda lamdamsida mising adu chafu kaya sijinarami haiba khangba ngami. Archaeology gi report ki matugina nongpo kaithel manbi Napachingda phangkiba
ꯆꯐꯨ ꯃꯆꯤꯠꯁꯤꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ 4,000 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯅ ꯁꯥꯏꯟꯁꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯈꯤꯕ ꯑꯃꯗꯤ ꯈ꯭ꯔꯤꯁ꯭ꯇꯥꯐꯀꯤ ꯃꯃꯥꯡ ꯆꯍꯤ 3,000 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯀꯥꯡꯕꯒꯤ ꯃꯇꯝꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯂꯩꯕꯅ ꯃꯩꯇꯩꯒꯤ ꯆꯍꯤ 5,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯛꯈꯤꯕ ꯑꯃꯗꯤ 1949ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯁꯤꯟꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯐꯝ ꯊꯣꯛꯏ꯫ MBBS ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯐꯕ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯟꯅ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯄꯥꯂꯤꯟ CJ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁ HEHSꯀꯤ 3ꯔꯛ ꯁꯨꯕ ꯑꯦꯋꯥꯔꯗ ꯁꯦꯔꯦꯃꯅꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ MBBS ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯐꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯟꯅ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯁꯨꯡ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯄꯥꯂꯤꯟ ꯈꯨꯟꯗꯣꯡꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ MBBS ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2025ꯗ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯇ ꯃꯥꯔꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯐꯪꯕ CJ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ CJ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯍꯦꯜꯊ ꯁꯥꯏꯟꯁꯅ ꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ SJ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ 3ꯔꯛ ꯁꯨꯕ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ HAHSꯀꯤ ꯗꯥꯏꯔꯦꯛꯇꯔ M ꯑꯃꯨꯕ ꯑꯃꯗꯤ HAHSꯀꯤ ꯑꯦꯀꯥꯗꯃꯤꯛ ꯗꯤꯟ ꯗ TH ꯅꯥꯔꯥꯟ ꯕꯥꯕꯨꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯛꯇꯔ ꯄꯥꯂꯤꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ 4ꯒꯤ ꯃꯅꯨꯡꯗ SAHSꯀꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯗꯤ ꯄꯨꯟꯅ ꯃꯍꯩꯔꯣꯏ 38 ꯑꯦꯋꯥꯔꯗ ꯑꯁꯤꯒꯤꯗꯃꯛ ꯈꯟꯈꯤꯕꯅꯤ꯫ ꯐꯪꯂꯛꯂꯤꯕ ꯑꯦꯋꯥꯔꯗ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯂꯛꯄꯅꯤ ꯍꯥꯏꯔꯗꯨꯅ MBBS ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯐꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯟꯅ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯦꯋꯥꯔꯗ ꯐꯪꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯖꯔꯅꯤ ꯍꯧꯗꯣꯛꯄꯅꯤ, ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯗꯣꯛꯇꯔ ꯑꯃ, ꯅꯔꯁ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯑꯦꯛꯖꯥꯝꯅꯆꯤꯡꯕ ꯑꯃꯗꯤ ꯑꯇꯩ ꯑꯦꯛꯖꯥꯝꯁꯤꯡꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫